BJP की MLA सिंह उची मखुल दे चंख्रे असेंबली की अखन्नब मिफम कौ हाइना BJP की MLA सिंह ना हाइबा ngamdriba करिगिनो मियामना पामलिबा असेंबली मिफम अमा फमु हाइबसिदा सरकार असना सिखांग खांगलिबसि करिगिनो हाइना हाने की MLA RK अनन्ना हंख्रे ngasi ayuk Imphal East ki lamlai paurabi da security force da landana bugidamak thamlamba oigani haina chignaba sakti leiraba IED bomb ama tekta kaidin lokhatlaga pokhai hankre Federation of Government College Teachers Association Manipurna taret suba pe chatna halu haiba wafam taksilladuna lakpa adu lengakna tabiraktabadagi ngasidagi thabak lepagi khongjang sangsinba hokre हौखिबा नवेंबर 13 दगी हौदुना नुमित 8 नि चुकना चथरकबा हुंफुतरुक सुबा ऑल इंडियन कोऑपरेटिव वीक लिस्टिंग नि 18 ngasi lamphel da leba Institute of Cooperative Management ICM da loisinkhre Federation of Haumina Sinduna ngasi Know Your Identity haiba hiram da nomagi oiba khana nainabagi thoram ama Imphal East District ki manung channa leiba nongdam da pangthokre ngasisu lepalaitana nagagi santi gi wari gi waroisinna manipur kahenba yaroi haiduna kokomi gi mityang makhada tongan tongan ba mafam kayada section wakat mi pham khre manipur miyam bu ngak sen gadaba special clause haptana CAB pass ta ba yaroi haina amukhana prime minister amadi home minister da memorandum pisin lagani haina manipur democratic alliance ta phongdokre Thasigi kulumdoidagi haugadoriba Manipur Sangai Festival gi hapta kangjai semgat chagatliba sing tourism director amadi Imphal East ki SP na luchingba kangbu amana yengsinkre thokan ningdaba thodok sing thoktanaba police department na lokhalakpa section thaurangi saruk ama oina ngasisu Imphal East amadi Imphal West police na Imphal gi mafam kaya da paksana thibo humbagi thabak sathakre District Health Society na sinduna Thaubal amadi Technopol gi oina district level healthy baby show competition listing ni 18 mathak sitna Thaubal CMO complex amadi More Hospital da pangthokre CAB gi mayukta ngarang numidang wairam pung 6 tagi hauduna chatharakiba pung 19 gi total shutdown na Nagaland gi mahausa gi punchida chauna akaiba pikre Kashmir da mahausa gi punsi marel da hanjilakle thingziliba internet service matang charaba kanda amuk hawangani haina Union Home Minister Amit Shahana Rajya Sabha da phongdokre Congress ki Anand Sharma na hane gi Prime Minister Manmohan Singha Congress ku luchingba Sonia Gandhi Rahul Gandhi amadi Priyanka Gandhi Vadra da amuk hana SPG bibinaba taksinkre NCP ki luchingba Sharad Pawar na Prime Minister Narendra Modi unaduna nong matam chana chudabadagi lawmi singna thengnariba awaba sing yenglaga lon kokpinaba taksinkre